Chahi taragi matungda ahanboi na ngarang numidang Koilas thakiba Konjeng Hazari Lekaige lambi quality yaudre Koila yaudabana khutna wai tebada Nungchabsing thoklaklei mari leinabana yengsinbidrabadi lambi thingbagi warep laukre Keishamthong kendragi manung chanba Konjeng Hazari Lekaige tidim lambi dagi sagolban takhiba yaba yamna maruiba lambi amo oiriba lambi asi ngasidagi na chahi tara rom Koilas thadana lakpani adubu ngarang numidang Koilas tharamlaba matung ngasi nongalakpada lambigi fibam asumna leirambadagi khoisaunaraba Lekaige club maira paibi Meeyamna lambi thingbagi firebasi laukibani Iramasigi matangda Konjeng Hazari Laikai Women Welfare Association ge advisor Laisram Bisoyana Fongdorakpada Chahi tara Koilas uba phangludraba lambi asi Koilas nongna thabada haraururaga ngasi nongalakpada leirimliba fibam asidi Koilas thadana leiramba aduna hena fai Lengaga sigi FACD department ki oiba engineer amata leitrabara Koilaga totlaga thakiba nungkup asi asumna sumjit chitpada line chaliba asi matau karamnano lambi sembada politics tobidana niyom chumna lambi sembiyo lambi sembada board pusinbirakano masida mari leinaba miyoi singna athubada yengsinbiraga nongna semjinbiyo natrabadi ngasi lambi gi nakal animak thingliba asi matam chuppagi oina thingzilagani haike